ngarang nahan sina koi torbung phagak chawrom gi moirang gi maikai rom gi mafam khara imung khara hanjin bagi hek nongan baga ngarang numidang se ikhang khangogdana koi gi masing yamlaba akan bamong gi bom taret amadi koi gi nongmai maru chani rom hena koi cookie militant sing na kaptharak padagi ngarang asi amuka lanjener raga leiruba mioi sing adu masagi mayumda hanjinba ngamle haina haraururaga madugi karamna hingnanabagi lambi thinaba honaringai madugi matha saringai cherakasida sigumba bom madi nongmai maruna makhata namuk hana tawkhibe mongda muk landarakpadagi amuk nauna muk lanjelaga akiba pokhanba masigumba thawong asi matau karamna thokibano mafam aduda koigi ngarang numidang da koi video footage adumak unaraba ngaktani koigi central force ka wari sanaba matamdasu koi kanbinaba haijaba matamda masi yengaga retaliate tobinaba haijaba matamda masi mogoina kadai dagi tholakpano koi khangde akoi karigumba mata tawba ngamoi haibagi dagi katang ningai sangdanaba khara musu thokiba koigi video footage adumak thengnarabani oja aduna thoklaiba matang sidadi hojik mamang da leiramba lenga kasidassu pya leitingi mamang dasu sumaina irang asi thokpadagi hoye president rule lenga asi leirimni adubu president rule lenga leina masigu manung me kaptarakpa bom thadarapna chingbagi thawong asidi kanana ayaba pibagi tawribano aduga khulai phagat khre haiki basingduna koigi tampak tagi khulai phagat padi masing yamlaba khulai phagale amadi chingdagi su khulai phagale haiki adubu kapai ba nongmai maru thadari ba bom set kadai dagi kanana supply tawribano aduga kanage ayaba lawraga mokoina siguma thawong simu makhata na tawraklibano masigi responsibility sa kanana lawgodoribano haibse oja kamai thamini masai amna thamoi songninga yoiba mioi bagi saram chatpa koi cookie militant sing asina ngase tholiba ngatani masai am tuna president PR manung asida laksin hodaba tarde kogi nomo sum hejelak piyai aduga masi thokane khangna kogi honorable governor sina so mana control ngamdaba deine haba PR manung sida tampakna lo che strict ona thamba chingna lo la hindaba tampaki khulai paiba singaduna surrender tawdaba tarde kogi athuba matamda phagat jani FIR pangani ek makhan palagan pa pundna to hiba duga singna dum khulai singa se losin laga loknung da karida singda kom toruga thamba kogi sniper agi bomb missile ni thamba kan aduna makhoina kogi manipur police khande security force khande makhoina frida thadok pade ngasi tholibani haba asigumba mathong hokdaba kogi loilam kogi colonialism ge India ge British na matam sang sahi kayama palamaga colonial rule da leiba dugumba lainga ki mioi singa sina Manipur ge dai khoi da otpa nai ba haiba se ma se yamna ta huidaba kogi maitai ge singli da isel sida ngasi kangum da ba dugumba ma oi horagani sahi tare khuntak padgi hena sathi ba sahi aniga tha taret changaba kogi cookie na mirei bakki miram dagi saidang ba singsina kogi masagi maramdamda masagi laihau ga masagi mafamda sauraba sigumba kogi kano tampaki maitei isilina usinga sigu mayum mai tharga talakanda michel lo halaga nasi thonu base kanagi matamda kanana ta holibuna haibudo mase khoina khanthaba tabni kari damakta honorable home minister Amit Shah na tumin lai thoiba numai humni gi manungda ma la amakanda kogi kari damakta amuk halakane hare kanda halaktriba kari damakta no mana Manipur se mache tana thugare khaje tumin lai jana Manipur da lakpa ngamdre ikai na ma laike lagi prime minister Narendra Modi na la amaga Manipur da kari kana batorumbi ngarang handa president Indian honorable president Murmula ame Draupadi Murmu lame masi tongnaba mahoi India gi mi singse la hena tholi bise karigino masi khoi thengnaba tabdi khoi ipa ipu gi ikhengna sahi lising kaya ma khoi gi ngamkhai se ngaptuna thanam haba masi karigina maktano loilam sasonda India Amit Shah na khoi gi Manipur da khut thingila kanda Singse manga age tampak sina noi saru oyogana cabinet mi pham pidna miyangi ayaba yana pithon tikari dong tono haba masin masana khanda dong ne haba hajik makhoi gi matam da thokmani
aduna hajik makoina solve tawgadobni ngakadobni hajik khoi thengnagadobni khunakpa sing maitegi khunakpa sing aduna tampakna makhal makhal ek palaga hek phabiba aduga singdana lo loitaba khoi kangau na da makoina tawningda tawhanba khoi manipur thugaina bahona bada khoi lanban ke ama sar bhawda makoina hanna tuni yengbidaba sigumba india laingaki maiteibu nam thanaba khoi masing yamdadaba maitei singasubu tumna mahanaba na sumba loktunaba geopolitics sanaba sigumba india laingaki mathaksida ikon thajarodamni Delhi ki awai ba kok season raga kari dongtona masagi wakhan puthokna ngasi laibak se kangkhong chahelu se haje khoi miyam se linjen mangana hoba tabni thengna tabni ipai puna nga amba ilamda mase kanba tabni khoi tumina laithoi dabni. It is very simple. Why? It happens whose parent. Really, we condemn to the Prime Minister of India, Honorable Prime Minister Narendra Modi and Honorable Home Minister Amit Shah, why they interfered, why they did such like serious things. Why? We don't believe such like this condition. We never respect Prime Minister and Honorable Home Minister for the Manipur peoples. It is very simple. Why unnecessarily they must suffer to the peoples of Manipur here. And it is, we don't like the Indian administration. Honorable President, Honorable Governor Sishu, Jammu Kashmir, Machet Tana Tugaiba, Amada Amada Tongsil, Mana Governor Roimatom, the Hajik Ladaka, Kaidoktor, Iran totally was never. Masu Miam Haurakanda, Mapamatam Sana Mahakusu, Hajik Manipuragi, transport to Yamtuna, Atubumatam, the transport of Hungatumni, Manipuru. Laiba khoi Manipur da mahakne phadana sport administration tawbunga moidobadi PRC su lokthokadobni aduga mahakku thuna transfer tahungadobni hojik mi akhoi tampakta liba isilina using akhoi makeup thokpa matam yore akhoi hojik punsin ba matam yore unity have da khoi yore kaya kuina khoi gi miram masasing asu khoi otchi gadoino akhoi gi lahau da chokba akhoi gi isagi iram da pokshaba maitai na ngasi Maitei se Brahma dagi lakpunate, China dagi lakpunate, Bangladesh dagi lakpunate, khoi iram ne mase torbung Bangla phawak chawi khai ga haiba se khoi moirang ge sengbolom ne maitei ge sengbolom ne na chahi humpu humra gi mamang da Swasanpur da maitei na khundara me aduda Bayang tampak tagi Brahma dagi kuki singa se tamna laga na ngasi khoi makhoi na majority oi hi bukhatne maitei gi lamnga tani kai dong tai khoi maitei masa mai na khoi asukam to na leigadori bana haiba ase khoi khandaba matam yore mikap tho se khoi kaidu tumina leigadoi no ngasi nungai bro yengo nangi namana sa na china nau singa se khoi sen na mayum mai thadana tamthok piram matam sida na khoi ni dal neta sadana na yum da nungai na bodyguard thamdana leisu na khoi da thodi nungai ga dai base hawjik Bangladesh ki Nepal li ihogdo Manipur da su soin lakne je khanjilo na khoi na hajik asoba sang sadana na sa na sugi na tu na sa ge kan dana sida nungai yai phana kar tong dana gar to na chali bodo miyam ihog lak matum na khoi kya koi ro je khangba phai adu yam tu na sa na khangna na khoi Miyam ki lusing ba saba sa miyam ki Delhi dagi nakok wai na sisina ba adugum ba langak sina kya wai no sa yon ba Narendra Modi ki secret yon ba Narendra Modi ki langak sina khoi kya wai no manam laira ba imung de khora kanda motivation no na khoi miyam da ideal no uthok podi phai adu ma gi research de khoi sungya yaning de ba mana hojik Russia ki Ukraine war da Bishop Shanti Kaina Nobel Peace Prize Pangnoba and a question sender Amadama that the Kanana Sumabu respect to the non respect to him from the parent countries. Mama Sama service style Nobel Prize Pangnoba Peace Pamika and again to Russia su Peace Pamangoni, Ukraine su Peace Pamangoni, Adu Kayidamutana Koi Manipura si Tuibase. Narang Handa Kaurakanda Delhi Kaure Makoi Mayam Kandare Aduga. Kabui kayoi bagi wa utung da ising haidok pa dane he mapan di mina thiamaga da khoi bo ipai pu gi izat nakta ba asigum ba lusing ba singa se yam tu na makhoi singa se mathak ka khoi pradana mikap thon ba haido changi yam penje de ma se yam emotional oi ai khoi gi imai sa singa singa ngasi mamit ira se de ngasi amuk
ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯁꯔꯀꯥꯔꯁꯤꯅ ꯅꯣꯡꯃꯗ lupa sumnagi IT4 khatang lupa smartphone mari khatang pira kame kana to hola mahoi expenditure list seme aduga mayumda hanjin jage na hanjille aduga kadai sakhra no baje India gi more than 60,000 IT 70,000 India gi army deploy to kadai sakhra mi sama chaniba ngak pa ngamukra di kam hai to godona ba Indian army singchina akhoi hojik yam singba tabne akhoi makeup thokpa tabne akhoi unity over Tavani, not the Batari, a question, my day I bought Purupase, Nasi, Kamupase, Nasi, I call it like house, the same way is how it don't the gate. Makoina geopolitics and Aduna, government of Indiana politics, geopolitics and Aduna, I call Mutana Honda, Masida, I call Kalhuntavaya, and I call you, don't have a measure to now, Upai Tina, Queen Batavani, Tengabatavani, Hiki Rodamni, Hawaii Kubaka Tar, so call Makoi Tengabatavani, Okay, Tagachari was out.